bro. Nó có điều tiền trái. À, có tha đi hả chị? Đây ngoài tay rồi. Jam sai. Anh đi nè, cái này lối nó Assam type sắm nè. Hai मैम अहन मक्तदा खुरमजरी मैम ऐसी वीडियो मगों पुनः लाक्चरे दो मैम ऐसी वीडियो से दी मैम खसुम खंगबिरमनी चटपे की वीडियो ओरमनी आइना आइदि मरमदि ऐसी से आई गाड़ी देगे इंट्रो तौजरे मरमदि युमदि थोलकपदा नंगद्रबनि अंगांग यावबनि थेंगे थेंगे ना तौबदा नंगदेबको अदुना इसुम गाड़ी इंट्रो तौजरगे द मैम वीडियो से अनि थोकना यंगमिन्नासी ngarang enounupi gisu pijapitak tauri enounupi su tha sujalebako adugi magi su pijapitak taureba aduga punna ai video se thakacharani do मैम वीडियो से यंगमिन्नासी अदि मैम वीडियो से नुंगाइबदि लाइक तबि शेयर तबि अदुगा कमेंट तब कौबिनो पाम चलुगे तौरी अंगांसिंगिसु समर वेकेशन मतमनिना नोंसु याम चुयेबा लैबा चटकायना खलमेबा अदो लैबदि लैबा चटलारोय कोना चटलानि निथमथा चंगागा हजि यामना सु साय देदि अदुगिसु मथक्ता नोंग याम चुई अदुना हजिसे लैबा चटनिंग्रे अदुना कोना चट कोना चटलानि अदो मैम खोय हजिसे पुंग असि हजि पुंग अयुक्ता खंगना थोगलेबा आदा खंगना थुमुना बगियाइना मैम वीडियो से मखा ताना यंगमिन्नासी मथंग मथंग अदुगा खोय हजिक बाईपास जौरे सब कासे चोट चोट लिबो को मैम हजिक पेट्रोल पंप तंग हाक तंग लेपी अखोय गाड़ी थाव हानबगी दो मैम चटपगी प्रोग्राम से लेरमदेबको अक्तादा चटपनी मरमदि आदगी तातोमना सु चाक कोगनी हैना हाइबा अदुगी सु मथक्ता खोय बाय मसा ngमदेबा दुसु हंगुसी हैना अखोय अक्तादा होगला लाकपनेबको दो लेबगी प्रोग्राम करिम लेते अदो हजिक लैसु लैरो सासु याम सायाबा मतमसे मैम दि यंगमिन्नासी वीडियो कोन एकदम ता चंगागा लैगे दे बोडी सासु ओइबा मरमना सि चटनिंग जा थबक कले वर्षा मतमसे दि लौसि करबार बुदि तौद्रेको हाना तौरमी हाना जाम कलमे दुरगा सुने हजि मयाम थबक कना मतमनिनको दो लैबसे दि चटलारोय अखोय हजि सिगुना जौरे सिगुना ब्रिज ओवर फ्लाईओवर तनिसे मचाक फजैयाबा से जेमुदा व्यू से नोंसु ngasi नोंकु खरा ताय दो ngasi खतंग इंगि दुरगा सुने ओमचाक ने खतंग दि ngarang हानदगी दि खतंग इंगि हाइदरा खंगदे तो खंगदे हाले गन सा सादोरकरादि तो चतोरि से सांगयाबा अदो खंगदे मैम आदमु कमाय तोरमदोरिबा अमुक मसिगा लागा मुक लेपे खोयसि यौरागा मु कराखाल यौरागा मु हाइदि क्रॉसिंग गनी चेक पोस्ट थादाग्रेबको रेलवे की ट्रेन लाकपा मतमनिना अदोंगा ताइनिको अनांगदा मुक्ति लैतारे सोनवांगदसु मी लाइन दे लैबिसे यौने खोसु सिगा गाइना लैरे साइ जामना सागले हुजि तप तपना मु आ यौरागा मु कमाय तबदुनो खंगदे तोनि मैम आगिसु यंगमिन्नासी अदो से मते मते सुम थांगलक्के अदो मैम वीडियो से सोइना यावरगा सु ngakpiu अदुगा मैमना अफाफा कमेंट तौबिरो अफाफा ताकपिरो अखोइसु ngamba मखै आइसु ngamba मखै अफाफा वीडियो थांगा चारक्के मैम अदो हौजिक असुम खा कुइने गाइसले अदो मैम ट्रेन दि लाए ट्रेन से थापना हुयाबको नोंसु ताइ ngasi से नोंकुप ताइ सुम अदो ट्रेन से थापना लाकसे उरे अदो मैम हजि ट्रेन लाबनिना ट्रेन से लांधोखिबगा कोइ चेक पोस्ट थांगलनी अदो अखोइसु चटलनी अदो मैम वीडियो से सुम मखा ताना यंगमिन्नासी अदुगा सि लांधोगा मु क्याम सांगना जाम लैमो खंगदेको तेदि मैम वीडियो से matang so mucharage jam sang le orang ngakang train lako sih line by line ni gari sedi mai pimma Ay mesin tiba dah. मैम अखोय हौजिक ने सिलचर बाईपास तगी लाने अबको भाई मासु अहान से चलिने अब अदना मा लमेन से खंगदेन हारिबो दैन है चसी ए ममांग दे चटपबुदुगदी मा जाहुदेबको मा जाउदे अतोपा खोइ नाउनि पांगो चटपने अब अदुगदी लमेन दो मादी खंगे अब अदो मा अहान चलिने बाईपास से तो अखोय बाईपास रोम दगी लाए अदना अखोय हौजिक डायरेक्ट कदा फावगलनी अखोय पास गाम थेंगरोय अब अलगापुर मनाक्ता फावगलनेबको दुगै ओरगदी हेलागांदी से खा नक्सलाने अब हेलागांदी टाउन से अदो जे अखोय दोंदेगी लाई व्यू से फजद्रा येंगु मयाम
nong khara mangli aduga green side u wa hawribase phajadra yengbada aduni mayam video se sum makha tana yengminnasi mayam khajikta ngaire hailagandi yaurani hailagandi dagi amu akhoi lawata yaurani aba jaribon lawata yaurani ado edi mayam adagi amu yauraga amu yenghalage mayam khoi hojik yaudore ado ngha gari lepiaba haidi angang sinju kaim charaktabani ne aduna tan chare moi puri chare aidi chaning dena chadre ising te thae ado mapa su chare ma su chare de pisak sidi nipa pisak sidi madi dai gai dia mana le do madi chadre madi suji pubire ya baina suji jam pa me ba suji khatang ngau hauraga pubira kuma suji chagare doi edi chadre da puri da singra bani mache khak chare mapa dagi chanu pa na bi singra chai papa chanda sabna lore ado mayam hojik ajoroga mu yenghalage adam yengminnasi am jore wa say siga hai jan doi ne ba say koi golli ne ba papa siro dari bon asai ki use nungsit ka sila di bo jare dari bon mani ta daudi mi ma khoro mo abu koi hore ma jo ko laksare ane gari se abo changho yagadra ina gari de kumtharaga yengje saktoina video nam hauria ba ma su yagani hai changba mapa la ku sinamge mama ai hoji yoriabo jauna dress change tawre ai hoji hoji ki khoi tadona chakau yabdo ado moi da chatlani aba tadoi da chatlani aba ase phiro charo hondona nga ko thare khoi hoji chatlani doidi yengminnasi mayam video se ado mama papa namge tawbase moi jade video namge aba sumja jade ikai haina nara se thama masi ko mayam sabana loire bo yang to mayam phajadra green adi hingon ya ba hingon ti kano matam ni na ne borsa matam ni na song ya ba napi singge mama haura banina adone indamda dala adine adi nungai jan mera adi lang man gi doi dala adine jam nungai soi se jam su sadaba jam su ingdaba hojikti ne sabana lebam jabom khangde doi mathak tane amkam su hingon sindi chau leina banina ne hingon si adi la su ne napi singbi kalle ba kano tawra banina napi haidi ne kano ni da lin nai nati grass to jada kaino hori do kai hai se paluka be siga jengune kaino macham khule ba koina moi kom tau thogane se kombrek thari ba koina moi phadra kombrek se matek siga chungi me am se jo cha nungai bra ai nungai te sabana cha dei nungai ta ro jam sai ai ne siga dine loina assam type sana bani ne jum jing se ai di dore ne nungsa saraga tin je jam sa ya ba ko na budi amung nem thare ya ba nungsa nem tharaga dine jam nungai ya ba nusili sitna ne itong kena tahu no tu keno ko pali tu haining ai na sigana pura khoi khulak ne ba khulaki edi kari haite ana yanga ngoi ngai gi ka kana torok ko du kaning jang ya basiga laga deidi adana khoi gi aidi ai ada yum dana nipa mayum dana aidi tawon manak ni na ne tawon ga jam na ga su siga gi manunga yam ni siga de su aidi mafam gi matang gi nungai ba hai tare sabana su sirebo khoi hojik chaba lore ba ko chaba loina hangtang pothari ado hang leiraga ti khoi su thokna ba tawrani da mayam hangtang ai hojik pothai ke haino kalam dai gi hoji atum bachari masu lawa haino ka ji law hawra mano ai chanu pa ri to mayam haino chari khudai ga selaga ai su kawrene mai khangrau hapen ga powdre ba ado ma sigala ma bong na khudai am pi ne khudai selo aina
ꯑꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯦꯕ ꯑꯁꯤꯒ ꯂꯣꯕꯥꯞ ꯄꯥꯜꯂꯤ ꯌꯥꯝ ꯐꯖꯩ ꯂꯣꯕꯥꯞ ꯄꯥꯜꯂꯤꯁꯦ ꯑꯗꯣ ꯁꯤ ꯃꯈꯥꯁꯤꯒ ꯂꯩꯕꯁꯨ ꯏꯪꯕꯅ ꯑꯗꯨꯒ ꯁꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗꯅꯦꯕ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯂꯛꯑꯒ ꯌꯦꯡꯉꯤꯕ ꯍꯣꯏ ꯁꯨꯃꯥꯏꯅꯅꯦ ꯀꯣꯟꯒꯁꯦ ꯐꯦꯡꯂꯣꯏ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯑꯗꯨꯒ ꯑꯥꯗ ꯎꯔꯤꯁꯦ ꯑꯁꯤ ꯄꯨꯈ꯭ꯔꯤꯅꯦꯕ ꯍꯧꯖꯤꯛꯇꯤ ꯁꯣꯡꯉꯕꯅꯤꯅ ꯎꯗꯦ ꯑꯗꯣ ꯏꯪꯊꯝꯊꯥꯗꯒ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏ ꯂꯛꯇꯦꯛ ꯂꯪꯅ ꯎꯈꯣꯡ ꯋꯥꯈꯣꯡꯁꯦ ꯀꯣꯏꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯃꯐꯝꯗ ꯋꯥꯔꯤ ꯁꯨꯅ ꯈꯣꯠꯅꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯃꯝꯗꯤ ꯃꯝꯃꯦ ꯈꯔ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯆꯠꯂꯒ ꯍꯥꯏꯅ ꯇꯧꯔꯤ ꯁꯥꯏ ꯌꯥꯝ ꯁꯥꯏ ꯀꯥꯔꯟꯕꯨꯗꯤ ꯂꯩꯌꯦꯕ ꯀꯥꯔꯟ ꯂꯩꯔꯒꯁꯨ ꯌꯥꯝ ꯁꯥꯏ ꯑꯗꯣ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯗꯤ ꯌꯥꯝ ꯏꯪꯉꯤ ꯍꯥꯏ ꯑꯗꯣ ꯑꯩ ꯃꯅꯤꯡꯗ ꯊꯣꯛꯂꯛꯏꯕꯁꯦ ꯂꯣꯏꯁꯟꯅ ꯂꯣꯏꯔꯒ ꯆꯠꯂꯝꯗꯥꯏ ꯃꯌꯥꯝ ꯆꯠꯂꯅꯤ ꯍꯧꯖꯤꯛ ꯂꯂꯥꯗ ꯑꯃꯨꯛ ꯆꯠꯂꯨꯔꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯕꯥꯏ ꯕꯥꯏ ꯇꯧꯋꯤꯗꯣ ꯃꯃꯥꯒ ꯑꯩꯅ ꯃꯉꯩꯗꯣ ꯑꯥꯗ ꯂꯩꯔꯤꯁꯦ ꯌꯥꯝ ꯊꯥꯞꯅ ꯅꯝꯃꯤꯅꯤ ꯅꯝꯒꯦ ꯑꯩ ꯅꯛꯁꯜꯂꯒꯗꯤ ꯆꯦꯟꯈ꯭ꯔꯅꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯤꯅꯦ ꯈꯪꯉꯗꯤ ꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒꯩꯗꯤ ꯑꯁꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯂꯥ ꯆꯠꯀꯦ ꯇꯧꯔꯤ ꯆꯦꯇꯣꯟ ꯍꯣꯏꯗ ꯑꯗꯨꯑꯣꯏꯗꯤ ꯃꯌꯥꯝ ꯂꯂꯥꯗꯒꯤ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯂꯂꯥꯗ ꯆꯪꯗꯣꯏꯁꯦ ꯆꯦꯇꯣꯟ ꯍꯣꯏꯗ ꯆꯪꯗꯣꯏꯁꯦ ꯑꯩ ꯑꯥꯗꯗꯤ ꯚꯤꯗꯤꯑꯣ ꯆꯪꯍꯧꯗꯗꯤ ꯅꯝꯕ ꯉꯝꯖꯔꯣꯏꯕꯀꯣ ꯉꯝꯖꯔꯔꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯃꯁꯥ ꯉꯝꯗꯕꯤ ꯆꯠꯄꯅꯤꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗꯨꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯣ ꯍꯣꯏ ꯌꯦꯡꯁꯤ ꯀꯌꯥꯝ ꯌꯥꯝꯅꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯇꯧꯕ ꯉꯝꯕ ꯅꯝꯕ ꯉꯝꯕ ꯌꯦꯡꯒꯦ ꯑꯗꯣ ꯃꯌꯥꯝ ꯏꯕꯥꯏꯁꯨ ꯃꯁꯥ ꯉꯝꯗꯦ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯌꯥꯡꯅ ꯐꯅꯕꯒꯤ ꯏꯁꯣꯔꯗ ꯈꯨꯔꯨꯝꯕꯤꯌꯨ ꯏꯕꯥꯏꯁꯨ ꯌꯥꯡꯅ ꯐꯅ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯑꯩꯁꯨ ꯈꯨꯔꯨꯝꯖꯔꯤ ꯏꯕꯥꯏꯗꯨ ꯌꯥꯡꯅ ꯂꯥꯛꯄ ꯑꯣꯏꯌꯨ ꯑꯗꯣ ꯒꯨꯍꯥꯇꯤꯗ ꯃꯥ ꯍꯧꯖꯤꯛꯁꯦ ꯂꯩꯔꯦꯕꯀꯣ ꯒꯨꯍꯥꯇꯤꯗ ꯂꯩꯕꯁꯦ ꯂꯩꯒꯅꯤ ꯈꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯇꯣꯟꯁꯦ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯃꯇꯣꯝꯇꯅꯦꯕ ꯂꯩꯔꯤꯁꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯅ ꯆꯦꯇꯣꯟꯁꯨ ꯍꯪꯉꯨꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯂꯥꯛꯄꯅꯦꯕ ꯆꯦꯇꯣꯟꯗꯨꯁꯨ ꯀꯩꯁꯨ ꯃꯁꯥꯗ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦꯕꯀꯣ ꯄ꯭ꯔꯦꯁꯔ ꯂꯩꯕ ꯃꯤꯅ ꯃꯥꯁꯨ ꯑꯩꯈꯣꯏꯁꯨ ꯆꯦꯇꯣꯟꯗ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯗꯨꯁꯨ ꯁꯥꯊꯤꯅ ꯐꯩ ꯈꯪꯉꯕ ꯆꯦꯇꯣꯟꯗꯨꯁꯨ ꯐꯩ ꯃꯤ ꯑꯃꯗ ꯀꯟꯅ ꯋꯥ ꯑꯃ ꯀꯟꯅ ꯉꯥꯡꯕ ꯉꯝꯕ ꯃꯤ ꯅꯠꯆꯗꯦꯕꯀꯣ ꯉꯥꯡꯖꯗꯦꯕ ꯑꯩꯈꯣꯏ ꯏꯕꯥꯏꯗꯨꯁꯨ ꯑꯗꯣ ꯀꯔꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯑꯗꯣ ꯌꯥꯡꯅ ꯐꯕ ꯑꯣꯏꯔꯣ ꯏꯕꯥꯏ ꯌꯥꯡꯅ ꯂꯥꯛꯑꯣ ꯑꯗꯣ ꯑꯩꯈꯣই ꯍꯧꯖꯤꯛ ꯂꯂꯥꯗ ꯌꯧꯁꯜꯂꯛꯑꯦ ꯂꯂꯥꯗ ꯌꯧꯅꯅꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯄꯣꯠ ꯆꯩ ꯅꯨꯡꯆꯩ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯏꯁꯤꯡꯁꯦ ꯌꯥꯝ ꯈꯧꯔꯥꯡꯉꯥꯏꯅꯅꯦ ꯏꯁꯤꯡ ꯈꯔ ꯂꯩꯅ ꯄꯨꯔꯛꯑꯣꯅ ꯃꯄꯥꯗ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯩꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯉꯟꯅ ꯁꯥꯈꯤꯕꯁꯦ ꯆꯥꯛꯅꯩꯌꯦꯕ ꯉꯁꯥꯏ ꯑꯌꯨꯛꯇꯗꯤ ꯌꯥꯝ ꯁꯥꯔꯝꯗꯦꯕꯀꯣ ꯅꯣꯡꯈꯤ ꯃꯪꯒꯅ ꯑꯌꯨꯛꯇ ꯊꯣꯛꯂꯛꯄꯗꯩ ꯅꯣꯡꯁꯨ ꯆꯨꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯑꯦ ꯑꯗꯣ ꯌꯥꯝ ꯁꯥꯏꯁꯦ ꯄꯨꯡ 6 ꯇꯥꯔꯕꯅꯤꯀꯣ ꯑꯁꯤꯐꯥꯎꯕ ꯅꯨꯡꯁꯥ ꯁꯥꯔꯤ ꯑꯗꯣ ꯌꯨꯝ ꯌꯧꯕꯗ ꯄꯨꯡ ꯀꯌꯥ ꯇꯥꯗꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯂꯣꯏꯅ ꯃꯄꯥ ꯄꯣꯠ ꯆꯩ ꯂꯩꯔꯨꯔꯦ ꯆꯪꯉꯦ ꯒꯥꯔꯤ ꯊꯥꯒꯠꯂꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯅꯤ ꯁꯤ ꯆꯠꯂꯤꯁꯦ ꯇꯥꯎꯟꯒ ꯍꯦꯛ ꯇꯥꯎꯟꯗ ꯊꯪꯅꯅ ꯂꯩꯅꯦꯕꯀꯣ ꯍꯦꯛ ꯊꯅꯥꯒꯤ ꯃꯅꯤꯡꯗ ꯂꯩꯅꯦꯕ ꯏꯅꯛ ꯅꯩꯌꯦꯕ ꯍꯧꯖꯤꯛ ꯃꯣꯏ ꯒꯣꯂꯤ ꯌꯧꯗꯣꯔꯦ ꯐꯥꯏꯅꯦꯜꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯏ ꯒꯣꯂꯤꯗ ꯌꯧꯔꯦ ꯑꯗꯣ ꯆꯪꯉꯅꯤ ꯁꯤꯒꯩ ꯈꯔ ꯐꯛ ꯁꯥꯡꯅ ꯆꯪꯉꯤ ꯑꯗꯣ ꯌꯦꯡꯒꯦ ꯀꯗꯥꯏꯐꯥꯎꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯄ ꯉꯝꯕ ꯑꯗꯨꯒ ꯑꯩ ꯑꯥꯗꯒꯤꯗꯤ ꯄꯨꯔꯥ ꯃꯅꯨꯡꯗꯒꯤꯗꯤ ꯆꯦꯇꯣꯟ ꯃꯅꯥꯛꯇꯒꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯄ ꯉꯝꯖꯔꯔꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯅꯥ ꯑꯌꯦꯛꯀꯤ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯁꯦ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯆꯪꯅ ꯈꯣꯠꯅ ꯚꯤꯗꯤꯑꯣ ꯅꯝꯅ ꯈꯣꯠꯅ ꯇꯧꯕꯗꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯇꯣꯞꯄ ꯑꯩꯅ ꯉꯝꯃꯤ ꯃꯈꯩꯗꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯆꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯦ ꯒꯥꯔꯤꯗꯩ ꯀꯨꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯉꯤ ꯑꯉꯥꯡ ꯑꯅꯤꯁꯨ ꯆꯠꯂꯤꯗꯣ ꯃꯥꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯅꯤ ꯌꯧꯔꯒ ꯃꯄꯥꯒ ꯑꯩ ꯁꯣꯝꯗ ꯁꯥꯏꯠ ꯇꯧꯔꯝꯃꯒ ꯍꯧꯖꯤꯛ ꯆꯪꯉꯛꯑꯦ ꯃꯥꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯉꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯇꯣꯟ ꯆꯪꯉꯨꯔꯦ ꯑꯕꯨꯡꯒ ꯆꯦꯇꯣꯟ ꯆꯪꯅ ꯑꯩꯈꯣꯏ ꯍꯩ ꯃꯍꯤ ꯀꯔꯤ ꯄꯤꯊꯔꯛꯑꯦ ꯆꯦꯇꯣꯟꯅ ꯑꯗꯣ ꯆꯧꯕꯤꯁꯨ ꯂꯩꯔꯝꯃꯤ ꯆꯧꯕꯤꯁꯨ ꯎꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯧꯕꯤꯁꯨ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯆꯦꯇꯣꯟꯕꯨꯗꯤ ꯃꯁꯥꯕꯨꯗꯤ ꯊꯑꯣꯏꯅ ꯀꯩꯁꯨ ꯇꯧꯍꯧꯗꯦ ꯇꯧꯗꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯊꯣꯛꯂꯛꯑꯦ ꯃꯝꯓꯜꯂꯛꯑꯦ ꯍꯧꯖꯤꯛꯁꯤꯒꯩꯅ ꯁꯨꯝ ꯅꯨꯃꯤꯠ ꯇꯥꯔꯦ ꯑꯗꯣ ꯌꯨꯝ ꯌꯧꯕꯗ ꯄꯨꯡ ꯀꯌꯥ ꯇꯥꯗꯣꯏꯅꯣ ꯈꯪꯗꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯄꯥꯒꯤ ꯒꯥꯔꯤ ꯂꯩꯊꯣꯔꯛꯄ ꯀꯌꯥꯝ ꯌꯦꯡꯉꯤꯅꯣ ꯑꯥꯗ ꯒꯥꯔꯤ ꯃꯃꯥꯡꯗ ꯊꯧꯒꯠꯈ꯭ꯔꯦꯕꯀꯣ ꯒꯥꯔꯤ ꯂꯩꯊꯣꯔꯛꯄꯒꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯌꯨꯛꯇꯒꯤ ꯑꯣꯏꯅ ꯍꯧꯖꯔꯦ ꯃꯔꯝꯗꯤ ꯑꯩꯅꯅꯦ ꯑꯁꯤ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯃꯜꯂꯨꯔꯦ ꯑꯗꯨꯒ ꯁꯤꯒ ꯆꯥꯝꯊꯣꯛꯑꯒ ꯑꯩꯅ ꯊꯝꯖꯔꯦ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯪꯅꯕ ꯍꯥꯏꯗꯤ ꯁꯥꯒꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯦ ꯃꯥꯁꯦ ꯊꯥ ꯁꯨꯖꯜꯂꯛꯑꯦꯕꯀꯣ ꯄ꯭ꯔꯦꯒꯅꯦꯟꯁꯤꯅꯤ ꯑꯗꯣ ꯊꯥ ꯁꯨꯖꯜꯂꯦ ꯃꯥꯁꯦ ꯄꯤꯖ-ꯄꯤꯊꯛꯁꯨ ꯇꯧꯗ꯭ꯔꯤ ꯍꯥꯏꯅꯅꯦ ꯉꯁꯤꯁꯦ ꯆꯥꯛ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯀꯧꯔꯛꯑꯒ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯔꯒꯦ ꯍꯥꯏꯅ ꯇꯧꯒꯦꯅ ꯇꯧꯔꯦꯕꯀꯣ ꯑꯗꯨꯅ ꯁꯤꯡꯖꯨꯒꯤ ꯃꯆꯜꯁꯤꯡꯁꯦ ꯍꯥꯟꯅ ꯔꯦꯗꯤ ꯇꯧꯅ ꯊꯝꯖꯔꯦ ꯑꯁꯤꯗ ꯏꯀꯥꯏꯊꯕꯤ ꯂꯩꯔꯦ ꯑꯗꯨꯒ ꯇꯣꯅꯤꯡꯈꯣꯛ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯇꯣꯅꯤꯡꯈꯣꯛꯀꯗꯤ ꯆꯥꯝꯅ ꯂꯣꯏꯔꯦ ꯇꯣꯅꯤꯡꯈꯣꯛ ꯂꯩꯈꯃꯥꯟ ꯑꯗꯨꯒ
ꯃꯅꯥ ꯃꯁꯤꯡ ꯈꯔ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯅ ꯏꯀꯥꯏꯊꯕꯤꯅꯤ ꯏꯀꯥꯏꯊꯕꯤꯁꯤꯗꯤ ꯃꯟꯗ꯭ꯔꯤ ꯏꯀꯥꯏꯊꯕꯤꯁꯤ ꯄꯨꯔꯛꯄꯇ ꯉꯥꯏꯔꯦꯕ ꯑꯗꯣ ꯁꯤꯒ ꯊꯝꯃꯦ ꯑꯗꯨꯒ ꯁꯤꯗꯅ ꯉꯥ ꯂꯩꯔꯦ ꯃꯄꯥꯅ ꯑꯌꯨꯛꯇ ꯆꯠꯅ ꯂꯧꯔꯨꯔꯦꯕ ꯉꯥꯁꯦ ꯉꯟꯅ ꯇꯧꯅ ꯅꯨꯡꯁꯥ ꯁꯥꯔꯛꯑꯗꯤ ꯋꯥꯏ ꯍꯥꯏꯅꯅꯦ ꯉꯟꯅ ꯊꯣꯡꯗꯣꯛꯀꯦ ꯍꯥꯏꯅ ꯁꯤ ꯉꯥꯁꯤꯡ ꯑꯣꯏꯅ ꯂꯩꯔꯦ ꯀꯦꯖꯤ 2.5 ꯍꯦꯜꯂꯤ ꯍꯥꯏ ꯉꯥꯁꯦ ꯆꯥꯎꯔꯦ ꯉꯥꯗꯤ ꯉꯥꯁꯤꯅꯦ ꯆꯥꯎꯔꯕꯅꯤꯅ ꯁꯦꯝꯕꯁꯨ ꯋꯥꯏꯑꯦꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇꯅꯦ ꯊꯥꯡꯁꯦ ꯃꯑꯣꯡ ꯆꯥꯗꯕꯅꯤꯅꯅꯦ ꯉꯥ ꯁꯦꯝꯕ ꯑꯩ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯉꯥꯁꯦ ꯁꯦꯝꯕꯗ ꯍꯥꯏꯗꯤ ꯃꯤꯔꯣꯟꯕꯒꯤ ꯄꯤꯖ-ꯄꯤꯊꯛ ꯇꯧꯕꯅꯤꯅ ꯉꯥꯁꯤꯁꯨ ꯑꯥꯗꯩ ꯁꯦꯝꯅ ꯄꯨꯔꯛꯇꯦꯕ ꯃꯄꯨꯝ ꯑꯣꯏꯅ ꯄꯨꯍꯜꯂꯦꯕ ꯑꯩꯅ ꯁꯦꯝꯃ ꯄꯨꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯣ ꯁꯦꯝꯕꯗꯤ ꯀꯌꯥꯝ ꯋꯥꯔꯦ ꯊꯥꯡꯁꯦ ꯃꯑꯣꯡ ꯆꯥꯗꯦ ꯊꯧꯗꯦꯕ ꯑꯗꯣ ꯁꯦꯝꯅꯗꯤ ꯀꯝ ꯇꯧꯅ ꯑꯩ ꯁꯦꯝꯖꯈꯔꯦ ꯋꯥꯏ ꯁꯦꯝꯕꯗꯤ ꯋꯥꯏꯗꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯉꯥꯁꯤꯅ ꯑꯥꯗꯩ ꯁꯦꯝꯍꯜꯂꯛꯀꯦ ꯍꯥꯏꯗꯤ ꯌꯥꯏꯑꯕ ꯑꯗꯣ ꯃꯤ ꯄꯤꯖꯕꯒꯤꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯤꯔꯣꯟꯕꯒꯤ ꯄꯤꯖꯕꯒꯤꯅꯤꯅ ꯁꯦꯝꯕꯗꯣ ꯑꯥꯗꯩ ꯁꯦꯝꯕ ꯄꯨꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗ ꯁꯦꯝꯃꯤꯕ ꯍꯩꯕꯣꯏ ꯁꯦꯝꯃꯤꯅ ꯃꯌꯥꯝ ꯍꯩꯕꯅꯤꯗ ꯁꯦꯝꯕ ꯍꯩꯕꯅꯤ ꯃꯌꯥꯝ ꯑꯩ ꯉꯥ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯆꯥꯝꯗꯅ ꯂꯣꯏꯅ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯗ ꯃꯆꯨ ꯊꯨꯝ ꯇꯣꯠꯇꯅ ꯊꯝꯃꯦ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯑꯗꯨꯒ ꯁꯤꯒꯗꯅ ꯃꯣꯇꯣꯔ ꯂꯩꯔꯦ ꯃꯣꯇꯣꯔꯁꯦ ꯑꯃꯨꯛ ꯎꯇꯤ ꯇꯧꯒꯦꯅ ꯇꯧꯔꯤꯅꯦꯕꯀꯣ ꯃꯣꯇꯣꯔꯒ ꯑꯨꯁꯣꯏꯒ ꯍꯥꯞꯄꯒ ꯎꯇꯤ ꯑꯃ ꯇꯧꯒꯅꯤ ꯑꯗꯨꯒ ꯊꯩꯕꯣꯡ ꯃꯔꯨꯒ ꯎꯁꯣꯏꯒ ꯑꯃꯒ ꯏꯔꯣꯜꯂꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯗꯅ ꯎꯇꯤꯁꯦ ꯇꯤꯡꯅ ꯊꯝꯃꯦ ꯑꯩꯈꯣꯏ ꯎꯇꯤꯁꯤꯗꯤ ꯎꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯊꯥꯗꯣ ꯁꯤꯖꯤꯟꯅꯗꯦꯕ ꯍꯥꯟꯅꯗꯒꯤꯁꯨ ꯁꯨꯊꯥꯗꯣ ꯆꯥꯗꯦ ꯍꯛꯆꯥꯡ ꯌꯥꯝ ꯁꯣꯛꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯎꯠꯇ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯣ ꯁꯦ ꯊꯝꯃꯦ ꯑꯩꯅ ꯎꯠꯇꯣ ꯇꯤꯡꯗꯅ ꯊꯝꯃꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯤꯊꯣꯛꯑꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯣꯇꯣꯔ ꯂꯩꯔꯦ ꯃꯣꯇꯣꯔꯁꯦ ꯁꯨꯃꯥꯏꯅ ꯂꯧꯈꯠꯂꯒꯅꯦ ꯄꯨꯈꯝ ꯑꯝꯗ ꯇꯛꯈꯥꯏꯔꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯇꯣꯔꯁꯦ ꯇꯪꯈꯥꯏꯁꯨ ꯇꯥꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯀꯨꯗꯨꯁꯨ ꯆꯥꯝꯕ ꯃꯇꯝꯗ ꯁꯨꯝ ꯆꯠꯈ꯭ꯔꯅꯤ ꯃꯀꯨꯁꯦ ꯌꯥꯝ ꯌꯥꯎꯔꯒꯁꯨ ꯒꯦꯁ ꯀꯥꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯣꯇꯣꯔꯁꯦ ꯈꯔ ꯇꯛꯈꯥꯏꯔꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯦꯒꯣꯔ ꯑꯃ ꯄꯥꯏꯔꯒ ꯑꯗꯣ ꯃꯣꯇꯣꯔꯁꯦ ꯂꯣꯏ ꯈꯔ ꯂꯣꯏ ꯇꯛꯈꯥꯏꯔꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯁꯤꯡꯗ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯣꯔꯤꯌꯥ ꯃꯆꯥ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨ ꯑꯩ ꯆꯥꯝꯊꯣꯛꯑꯅꯦꯕ ꯁꯨꯃꯥꯏꯅ ꯇꯛꯈꯥꯏꯔꯒ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯅꯣꯏꯔꯒ ꯆꯥꯝꯕ ꯃꯇꯝꯗ ꯃꯀꯨꯁꯦ ꯂꯣꯏ ꯆꯠꯈꯤꯑꯕ ꯑꯗꯨꯒ ꯁꯤꯒꯗꯅ ꯊꯩꯕꯣꯡ ꯃꯔꯨ ꯂꯩꯔꯦ ꯊꯩꯕꯣꯡ ꯃꯔꯨꯁꯤꯒ ꯑꯩ ꯀꯩꯅꯣꯒ ꯏꯔꯣꯟꯒꯥꯏꯅ ꯇꯧꯔꯤꯅꯦꯕ ꯎꯁꯣꯏꯒ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯑꯌꯨꯛꯇꯒꯤ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯒ ꯈꯣꯛꯇꯣꯛꯇꯅ ꯑꯩ ꯁꯦ ꯇꯤꯡꯁꯤꯟꯅ ꯊꯝꯃꯦ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯈꯔ ꯀꯨꯏꯅ ꯇꯤꯡꯉꯒꯗꯤ ꯃꯥꯏ ꯃꯀꯨ ꯑꯉꯥꯡꯕꯁꯦ ꯈꯦꯠꯄꯁꯦ ꯅꯨꯡꯉꯥꯏꯑꯕ ꯑꯗꯣ ꯈꯪꯗꯦ ꯃꯌꯥꯝ ꯈꯦꯠꯄꯁꯦ ꯅꯪꯗꯣꯏꯔꯥ ꯅꯪꯉꯣꯏꯗ꯭ꯔꯥ ꯌꯦꯡꯁꯤ ꯁꯤ ꯈꯦꯠꯄꯁꯨ ꯃꯇꯝ ꯌꯥꯝ ꯆꯪꯉꯦꯕꯀꯣ ꯑꯗꯩ ꯅꯨꯡꯁꯥꯁꯨ ꯁꯥꯒꯠꯂꯛꯄꯅꯦ ꯌꯥꯝ ꯀꯨꯏꯅ ꯆꯥꯛꯈꯨꯝꯗ ꯂꯩꯕꯁꯨ ꯉꯝꯗꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯁꯤꯒ ꯇꯤꯡꯁꯟꯅ ꯊꯝꯃꯦ ꯑꯌꯨꯛꯇꯒꯤ ꯇꯤꯡꯉꯛꯄꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯊꯣꯡꯒꯠꯂꯅꯤ ꯆꯥꯛꯁꯨ ꯅꯨꯡꯁꯥ ꯁꯥꯗ꯭ꯔꯤꯉꯩꯗ ꯂꯣꯏꯁꯟꯗꯣꯔꯤꯃꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯁꯤꯒꯗ ꯂꯩꯔꯦ ꯂꯣꯏ ꯄꯨꯝꯅꯃꯛ ꯔꯦꯗꯤ ꯑꯣꯏꯅ ꯑꯗꯨꯒ ꯁꯤꯒꯗ ꯑꯩꯅ ꯎꯇꯤꯒꯤꯅꯦ ꯁꯤꯡ ꯀꯔꯤꯒ ꯂꯣꯏꯅ ꯁꯤꯒ ꯊꯝꯃꯦꯕ ꯑꯩ ꯎꯇꯤꯁꯦ ꯊꯣꯡꯕ ꯍꯧꯖꯔꯦ ꯑꯩꯅ ꯑꯃꯨꯛ ꯁꯤꯇꯤ 2-3 ꯀꯥꯝꯍꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯥꯝꯍꯜꯂꯒ ꯁꯨꯃꯥꯏꯅ ꯍꯥꯡꯗꯣꯛꯑꯒ ꯑꯩ ꯀꯩꯅꯣꯁꯦ ꯍꯥꯞꯄꯒꯅꯦ ꯎꯇꯤ ꯍꯥꯞꯄꯒ ꯑꯃꯨꯛ ꯐꯨꯠꯀꯅꯤ ꯉꯥꯏꯍꯥꯛ ꯐꯨꯠꯀꯅꯤ ꯃꯈꯣꯟ ꯇꯥꯊꯅꯕ ꯑꯩꯁꯦ ꯌꯥꯝ ꯃꯨꯟꯍꯟꯗꯦꯕ ꯀꯥꯝꯕ ꯃꯇꯝꯗ ꯃꯄꯨꯡ ꯈꯔ ꯊꯝꯃꯒ ꯀꯩꯅꯣ ꯇꯧꯅꯦꯕ ꯎꯇꯤ ꯍꯥꯞꯄꯒ ꯑꯗꯣ ꯐꯨꯠꯂꯒ ꯑꯃꯨꯛ ꯆꯞ ꯆꯥꯈ꯭ꯔꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯎꯇꯤꯁꯦ ꯁꯨꯃꯥꯏꯅ ꯁꯧꯒꯠꯂꯛꯑꯦ ꯉꯥꯏꯍꯥꯛꯇꯪꯒ ꯐꯨꯠꯀꯅꯤ ꯈꯨꯝꯖꯤꯜꯂꯒ ꯁꯤꯇꯤ ꯀꯥꯝꯍꯜꯂꯣꯏꯔꯁꯨ ꯃꯊꯛꯇ ꯃꯈꯨꯝꯗꯣ ꯊꯝꯃꯒ ꯑꯣꯝꯖꯤꯜꯂꯒ ꯐꯨꯠꯇꯣꯏꯅꯦꯕ ꯁꯤꯇꯤ ꯀꯥꯝꯃꯨꯔꯗꯤ ꯑꯃꯨꯛ ꯂꯣꯏ ꯂꯥꯎꯕꯅꯤ ꯌꯥꯝꯅ ꯃꯨꯟꯕꯁꯨ ꯍꯥꯎꯇꯦꯕ ꯆꯥꯕꯗ ꯖꯅꯝ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯑꯩ ꯇꯦꯖꯄꯇꯥ ꯁꯧꯍꯜꯂꯤ ꯄꯥꯁꯄꯣꯔꯟ ꯑꯗꯣ ꯇꯧꯔꯒ ꯑꯩ ꯁꯤ ꯁꯧꯍꯜꯂꯅꯤ ꯂꯣꯏꯔꯒ ꯄꯨꯝꯅꯃꯛ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯔꯒ ꯑꯩ ꯃꯄꯥꯟꯗ ꯑꯃꯨꯛ ꯉꯥ ꯊꯣꯡꯉꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛ ꯎꯇꯤꯁꯦ ꯁꯣꯛ ꯇꯧꯁꯜꯂꯅꯤ ꯑꯗꯩꯗꯤ ꯎꯇꯤꯒꯤ ꯊꯕꯛ ꯀꯔꯕꯥꯔ ꯂꯣꯏꯔꯅꯤ ꯏꯟꯖꯥꯡꯒꯤ ꯃꯅꯨꯡꯒꯤ ꯍꯧꯖꯤꯛ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯏꯔꯣꯜꯂꯅꯤ ꯏꯔꯣꯟꯕ ꯐꯨꯠꯂꯅꯤ ꯑꯁꯤ ꯁꯧꯔꯒ ꯁꯨꯝ ꯆꯞ ꯆꯥꯈ꯭ꯔꯅꯦꯕ ꯑꯗꯩ ꯁꯣꯝꯗꯅ ꯏꯔꯣꯟꯕꯒꯤ ꯑꯩ ꯄꯣꯠ ꯆꯩ ꯔꯦꯗꯤ ꯇꯧꯅ ꯊꯝꯃꯦ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯑꯩ ꯍꯧꯖꯤꯛ ꯈꯦꯠꯂꯔꯣꯏ ꯈꯦꯠꯂꯗꯤ ꯁꯤ ꯃꯇꯝ ꯌꯥꯝ ꯆꯪꯒꯅꯤ ꯑꯗꯨꯅ ꯑꯩ ꯀꯩꯗꯧꯅꯤ ꯍꯣꯔꯦꯟꯅꯦ ꯐꯨꯠꯂ ꯃꯇꯨꯡꯗ ꯇꯣꯉꯥꯟꯅ ꯃꯥꯁꯦ ꯈꯥꯏꯗꯣꯛꯑꯒ ꯃꯥꯏ ꯑꯉꯥꯡꯕꯁꯦ ꯂꯧꯊꯣꯛꯀꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯖꯥꯡꯁꯨ ꯖꯥꯡꯉꯦ ꯑꯗꯩ ꯖꯥꯡ ꯅꯨꯃꯤꯠ 2-3 ꯆꯪꯅꯤ ꯑꯩꯒ ꯏꯅꯥꯎꯅꯨꯄꯤꯒ ꯇꯧꯔꯒ ꯉꯥꯛꯇꯪꯗ ꯂꯣꯏꯅꯦꯕ ꯑꯗꯩ ꯑꯁꯤꯒ ꯏꯔꯣꯝꯕꯒꯤ ꯃꯌꯥꯝ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯍꯥꯏꯗꯤ ꯂꯣꯏꯔꯝꯃꯦꯕꯀꯣ ꯏꯃꯨꯡꯒꯤ ꯍꯥꯏꯗꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯑꯩ ꯍꯤꯟꯖꯥꯡꯁꯤꯗꯤ ꯃꯅꯤꯡꯗ ꯊꯣꯡꯉꯤꯅꯦꯕ ꯂꯩꯔꯪ ꯃꯆꯥ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒ ꯊꯣꯡꯉꯤꯅꯤ ꯑꯩ ꯎꯇꯤ ꯀꯔꯤꯒ ꯏꯔꯣꯝꯕꯒꯗꯤ ꯔꯦꯗꯤ ꯇꯧꯅ ꯂꯣꯏꯅ ꯂꯣꯏꯔꯝꯃꯦ ꯂꯣꯏꯅ ꯑꯩ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯒꯦ ꯇꯧꯔꯤ ꯉꯥ ꯉꯧꯈꯠꯂꯦ ꯉꯥꯁꯦ ꯉꯧꯅ ꯂꯣꯏꯔꯦ ꯉꯥ ꯉꯧꯅ ꯂꯣꯏꯅ ꯁꯤꯒꯗ ꯊꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯊꯣꯡꯒꯅꯤ ꯉꯥ ꯊꯣꯡꯒꯅꯤ ꯑꯁꯤꯒ ꯑꯗꯣ ꯉꯥꯁꯦ ꯍꯥꯏꯗꯤ ꯃꯩꯗ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯃꯩꯗ ꯊꯣꯡꯉꯒꯗꯤ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯕꯁꯨ ꯍꯦꯜꯂꯦꯕ ꯒꯦꯁꯇ ꯊꯣꯡꯕꯁꯤꯅ ꯁꯧꯕꯁꯨ ꯀꯨꯏꯅ ꯆꯪꯉꯦ ꯑꯗꯨꯒ ꯃꯅꯨꯡ ꯌꯧꯅ ꯑꯩꯈꯣꯏ ꯍꯧꯖꯟꯗꯦꯕ ꯂꯩꯔꯒ ꯁꯤꯒ ꯑꯂꯨ ꯇꯣꯃꯦꯇꯣ ꯁꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯖꯅꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒ ꯄꯥꯁꯄꯣꯔꯟ ꯂꯩꯔꯦ
ꯂꯣꯏꯁꯜꯂꯦ ꯍꯧꯖꯤꯛ ꯑꯗꯨ ꯃꯇꯨꯡꯗ ꯎꯇꯤ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯗꯤ ꯐꯖꯔꯦ ꯃꯌꯥꯝ ꯅꯛꯁꯟꯗꯣꯏꯔꯣ ꯅꯛꯁꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯅꯣꯡꯊꯔꯒ ꯃꯌꯥꯝ ꯏꯟꯖꯥꯡꯁꯨ ꯃꯨꯟꯒꯠꯂꯛꯑꯦ ꯑꯥꯂꯨꯁꯨ ꯃꯨꯟꯒꯠꯂꯛꯑꯦ ꯑꯗꯣ ꯃꯁꯂꯥ ꯊꯥꯛꯆꯔꯅꯤ ꯃꯆꯨ ꯊꯥꯛꯀꯦ ꯖꯤꯔꯥ ꯑꯁꯨꯕ ꯃꯣꯔꯣꯛ ꯑꯁꯨꯕꯗꯤ ꯈꯔ ꯋꯥꯎꯔꯦ ꯇꯣꯞꯄꯤꯒꯦ ꯌꯥꯔꯦ ꯃꯨꯊꯠꯂꯣ ꯉꯥꯏꯍꯥꯛꯇꯪꯒ ꯉꯧꯔꯒ ꯑꯗꯨꯒ ꯃꯍꯤ ꯍꯥꯞꯄ ꯌꯥꯔꯛꯑꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯥꯂꯨꯁꯨ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯉꯥ ꯊꯥꯛꯑꯒ ꯃꯍꯤ ꯍꯥꯞꯆꯔꯒꯦ ꯃꯨꯊꯠꯂꯣ ꯉꯥ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯌꯥꯝ ꯌꯥꯔꯅꯤ ꯀꯠꯊꯠꯂꯣ ꯃꯍꯤ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯐꯨꯠꯀꯅꯤ ꯀꯠꯊꯠꯂꯣ ꯃꯍꯤꯁꯦ ꯈꯤꯇꯪ ꯋꯥꯠꯀꯗ꯭ꯔꯥ ꯈꯤꯇꯪꯒ ꯍꯥꯞꯄ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡꯁꯦ ꯁꯨꯃꯥꯏꯅ ꯀꯨꯞꯁꯟꯅ ꯁꯧꯍꯟꯅ ꯊꯅꯝꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯇꯧꯖꯔꯒꯦ ꯁꯤꯡꯖꯨꯒꯤ ꯃꯆꯜꯁꯤꯡꯁꯦ ꯁꯤꯒ ꯂꯩꯔꯦ ꯕꯦꯁꯣꯟ ꯅꯨꯡꯁꯨꯛ ꯃꯣꯇꯣꯔ ꯀꯥꯝꯃꯒ ꯈꯔ ꯉꯧꯊꯣꯛꯑꯦ ꯑꯗꯨꯒ ꯁꯤꯒ ꯇꯨꯉꯥꯒ ꯃꯣꯔꯣꯛ ꯑꯀꯪꯕꯒ ꯉꯧꯔꯦ ꯍꯥꯏꯗꯤ ꯃꯣꯔꯣꯛ ꯑꯀꯪꯕꯁꯦ ꯍꯥꯏꯔꯞ ꯉꯧꯔꯤꯕ ꯑꯗꯩ ꯑꯁꯤꯒꯗꯅ ꯏꯀꯥꯏꯊꯕꯤ ꯂꯩꯔꯦ ꯑꯁꯤꯒꯅ ꯇꯣꯅꯤꯡꯈꯣꯛ ꯂꯩꯈꯃꯥꯟ ꯑꯗꯨꯒ ꯑꯁꯤꯒꯅ ꯀꯣꯕꯤ ꯄꯨꯟꯁꯜꯂꯒ ꯃꯤꯛꯁ ꯇꯧꯁꯜꯂꯒꯦ namo ꯃꯝꯃꯤ yam thang namo namo dung namo namo ina toli de kasalo beson achage ubra mangalu dana Bishan hapa di dang ulo lo na tengot ki kali ko. kasalo dung namo namo So hindi na. Ay kanang experiment ay pa asi na. sinju lore asi kona chabagini konamgini asiga kobi leire ikaithabiga aduga isiga toningoka soidana se loi soidu khara ngange theu maru dugai pokharakna tawineba do hoji irolani ma'am agi theu maru singdo hoji smana oi phoktoyeba do khara dingang theu maru se maku do ngasai gi mai maku dugai angang do koklakpani nane rumada happe toyni sena toningo soiba leire aduga se sigana maram moro kolam sibi desu sigana mayang ba maton leire mayam ko su loire se mayam hawgata mayam comment haibiro leire nga thongba nga dene na sonda khaidongna thamya ba singa da se khandongna thamme tase khara su yawi hinyang manung khandok ko lodi thara su loire haji mayam chaba ga ujarage ꯍꯥꯏꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯡ ꯊꯥꯛꯄ ꯑꯣꯏꯅ ꯃꯣꯏ ꯆꯥꯅꯈ꯭ꯔꯦꯕ ꯃꯊꯦꯜꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯉꯤꯗꯨꯅꯤ ꯑꯗꯣ ꯃꯣꯏ ꯂꯨꯄꯥ ꯀꯥꯡꯕꯨ ꯆꯥꯕ ꯑꯉꯥꯡꯁꯤꯡ ꯆꯥꯕꯗꯨꯗꯤ ꯑꯩ ꯉꯝꯖꯍꯧꯗ꯭ꯔꯦ ꯃꯣꯏꯒꯤ ꯍꯥꯞꯄ ꯈꯣꯠꯄ ꯇꯧꯕꯗ ꯚꯤꯗꯤꯑꯣꯗꯨ ꯅꯝꯕ ꯉꯝꯖꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯅꯥꯎꯅꯨꯄꯤꯁꯨ ꯑꯩꯅ ꯆꯥꯔꯣꯏꯅ ꯆꯥꯔꯤ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯆꯥꯕꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯑꯁꯤꯗ ꯂꯩꯔꯦ ꯉꯥ ꯊꯣꯡꯕ ꯑꯃ ꯎꯇꯤ ꯑꯃ ꯑꯗꯨꯒ ꯏꯔꯣꯝꯕ ꯑꯃ ꯑꯗꯨ ꯁꯤꯗꯅ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯗꯣ ꯃꯊꯦꯜꯗꯤ ꯌꯥꯝꯅ ꯇꯧꯖꯗ꯭ꯔꯦ ꯃꯌꯥꯝ ꯑꯗ
ꯃꯌꯥꯝꯁꯨ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯁꯦ ꯃꯥꯒꯤꯅꯦ ꯑꯄꯥꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯆꯥꯅꯕꯒꯤ ꯄꯤꯖꯕꯤꯊꯛ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯣꯏꯗ ꯉꯥꯝꯗꯅ ꯇꯦꯛꯄ ꯀꯥꯏꯗꯅ ꯃꯥꯏ ꯃꯤꯠ ꯄꯥꯡꯕ ꯑꯣꯏꯅꯕꯒꯤ ꯃꯌꯥꯝꯁꯨ ꯑꯥꯁꯤꯔꯕꯥꯗ ꯇꯧꯕꯤꯔꯛꯎ ꯍꯥꯎꯕ꯭ꯔꯣ ꯅꯪ ꯀꯔꯤ ꯎꯇꯤ ꯆꯥꯏꯔꯣ ꯑꯩ ꯏꯔꯣꯝꯕꯒ ꯎꯇꯤꯒ ꯆꯥꯏ ꯉꯥ ꯊꯣꯡꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯉꯁꯤꯁꯦ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯊꯥꯡꯒꯠꯆꯈ꯭ꯔꯕꯅꯤ ꯑꯩꯁꯨ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯥꯏꯕꯤꯔꯛꯎ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗ ꯀꯃꯦꯟꯗ ꯑꯐ ꯑꯐꯕ ꯍꯥꯏꯕꯤꯔꯛꯎ ꯇꯥꯛꯄꯤꯔꯛꯎ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯗꯣ ꯃꯌꯥꯝꯁꯨ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯕꯥꯏ